Ngasi numida weram phongkiba kangla paudigi maru oiba pau khara khangasaraga miyamda khudo tamjage. Dukan da Nongmei kapsilaga kuki ga mari leinei haiba leibak thibani. Lupa lak mangagi selgi demand pihaude haibagi damak. Tha asigi tarada Dukan da Nongmei kapsilaga kuki maintain singa mari leinei hana lal horuf KCP Polit Bureau Standing Committee na maral sirakpa leibak thibani hana victim oideba Dukan mapu Hairok-tagi ningthaujam Bijen Kumar Allies Robena ngasi mahaki lekaida pangthokiba pauki mifam amada phongdokhrei mahakna makhata na haikibada August 10 da hairok wangjing lamkhaida leiba mahaki kwa mana yomba dukangi shelter da Nongmei kapsilangkhiba adu thamoi sokna nungaitei thangdo aduga mari leinana punsiba maitei kauba KCP Polit Bureau Standing Committee gi Information and Public Relations Secretary ne haijaba amanam hapu kuki narko terroristsinda azoba sempham kaya pi hairakpase yamna lanba wafamne wafam asina maram oiraga mahaki lalo etikta akaiba yamna la anbiganu business tawminariba kanagomba mahaka nungainadaba miyoisingna hairakpa wafam oibra haibasisu khangdre makhata arambana karino achombana karino haibadu thidopiraga miyamna sumateng pangbiyu hairi makhatarapa pauda lausuba chatkhiba miyoi ani Leikhidre Thaba district lausuba chatkhiba laumi ani Leikhidre Leikhidra miyoi ani adude sapa maning laikaidagi haigurujam Bijay sai humdrani pal amasung chingangkha mamang laikaidagi chingangkha manaupi sai nipu kawi makhoi animak Thawar police ki khongjom police station e manungjanba teksa maningda leiba miyamna haining soitorel haraga khangnaba khongmanakta lausuba chatkibani haire Thodok thofamdagi phangba paun hairibana Bijay amasung manaubi ngarang ayuk haining soitorel manakta leiba Leikhidra Bijay gi mananupagi pham amada lausubane Bijay ne lausupam adudagi panglaplaptana turel gi wangbada leiba phamna chatkani haina sakhraga turel da tasinduna iraknaki Bijay isingda takre haibadagi lausuminaramba miyoisingna thirubada Bijay gi thawa yaudraba hakchang oina phangki adubu Bijay bu phangnaba thibada yoramba manaubisu lohon puraga lowlinfamda chakraga lawfamda upsilaga siduna leirambani thodok thofamda khongjom police ki osine luchingba team ama laktuna asiba hakchang adu lokhatkrei makhatarapa pauda state sida tholibe issue sing losinaba pre-major political status natraga masiga manaba special status pigadavani laisemba Manipur ne British ki makhutagi ningtama phangkhiba sai humdraga mapal farakpagi thoramga mari lenana ngasi state asigi tunga ba mafam kayada lup kayana humdraga mapal suba Manipur Independence Day gi thoram pangthokhrei Sarkarna sindida ngasi KB manasingda pangthokhiba humdraga mapal suba Manipur Independence Day gi thoramga mari lenana lup asigi Secretary General Laisangthem Laisemba maiteina haikibada miyamgi leingak nampuda thupjilaga Indiana Manipur lausingkhibagi thau ngasi chu chap manana thoklare British na Manipur ningtamba piramlaba matungda Southeast Asia da ahamba oina masagi Constitution izadaga mikhal pangthoktuna popular government ama semki aduba leba adu India gi luchingba singna nampuda thupjingki thagdo aduga chap manana ngasisu miyamgi leingak leina security advisor ama haplaga khuthingjilakli Phibam asi khanglabase British na Manipur ase India dagi hana ningtamba pirame habase ngasigi mirol na kauthokhrei masina lamdam asigi asengba puari adu manglaknabagi asoba maram amasu oire lona ngasi state asida thokliba tunga me isu kaya asigi chapchaba waroisin ama puraknaba Manipur bo Indiana pre-major political status amasung masiga manaba special oiba status ama piba mathau tai haiki Ngasigi tharam aduda Sarkargi President Thoksom BP Longjam Ratan Women's Association for Socio-Economic Development ki President RK Tharaksana Iramdam Kanba Apunmalop ki President Naurem Memalaima KB Board Mokong Maira Paibi ki President TH Inaucha KB Saram Maira Paibi ki President Sagol Sem Nganbi Ton Irabo Memorial Trust KB ki Assistant Secretary and Surendra na singba saknairaba miyoi kayana saruk yaki thoram aduda Sarkargi President TH Somendro na lusingtuna ibudaw pakhangbagi Malem Paphal yekpa piktruk lei masugi phiral singkhatki
Imphal West, Imphal East, Thoubal, Kaksing amasung Bishnupur District leiriba clubsingnasu magi area Manipur Independence Day celebration ga mari lenana ningtam phiral singkhatkhrei. Phiral singkhapa asi PPCM na chahi lisangsina chatharapa Manipur Independence Day celebration gi makha ponani. Ngasi pangthokhiba Manipur Independence Day celebration ga mari lenana phiral singkhatkiba Imphal East District ki United Crop Organization ki unit singi mafamsingde ECDO Western Youth Craft Ground Poiro Khongjing SEUCO Youth Guidance Craft Kongba SUCO Presence Unit Craft Kurai Konsam Laikai Ukan Ge Office Yumnam Kunau New Kamo United Craft Lai Yangpam Laikai Salam Lairakni New Kogyoina PYPC Pongdongbamda nungthil pung ahum taba matamda phiral singkhatki Kaksing District to chingkhatkiba mafamsing aduna Khamuko Sugunu ESUCO Kongsang Tabi Tangjeng Akuko Kaksing Khunau Watako Waikhong Latuko Lamjau Katwak Bagai Sedo Hyanglam ge jaga singda chathaki Imphal West Bishnupur Nambol amasung tonga ba mafamsingda su Manipur Independence Day celebration ga mari lenana phiral singkhatki makha tarakpa pauda naga taba mafamsing punsimbagi wafam mantiknaba yaroi naga singna khundaba mafam punamak punsimbagi wafam mantiknaba yaroi haina National Socialist Council of Nagaland ge General Secretary Tungaren Muibana phongdokhrei Naga Independence Day ga mari lenana wangangkhibada mahakna hai naga singi top puari leibaga loinana Tokhaiba National Flag amasung Constitution Yezabo lei haiba punamakna khangnaraba wafamni India amasung Myanmar naga singi puari ikai khumnarabadi naga singnasu makhoigi puari saruk tara henna ikai khumnaba utkani haina mahakna makhatana phongdokhi India gi ahamba Prime Minister Jawaharlal Nehru gi matamdagi naga singbu namthanaba hotnaduna lakhi haina paladuna mahakna hai Armed Forces Special Power Act Afospa 1949 Thamjinduna naga singe political right namthanaba hotnaduna lakhi Kumja 1993 July 15 da NACN amasung India government na ceasefire lauthoknaduna chahi adumaki August amadagi formal oina wari sanaba hauki Mapal leibak yauna tonga mafamda chatruk hanna wari sanakharaba matungda Kumja 2012 July 13 da Amdasram Joint Communique khoyek pinaki amasung Kumja 2015 gi August 3 da Framework Agreement khoyek pinaki Mataw asuma naga singe top puari ama leijai haiba India na khangbiki India amasung Myanmar dagi naga sina karigumba demand amata tanba leite phampham thopa aikhoigi right punamak phangnanaba matam kayagi mamangdagi hona duna lakpani haina su mahakna phongdokhi